Sakhangdabasinga nomai kapnabada cobra lanmi ani sokle thodosi ngasayuk none district thokibane haide hauzik none district alert oina lainakhre haide ngasayuk none district ki lapho village da leba naga village volunteer singi training tofamda CRPF cobra team na laklaga nomai kapsilamle haibagi hauzik khunja sing yamna saunakhre khunja singna horaktuna CRPF singa muknabagi video ama social media sing da thaganarakle kadai forward sumba pawno khamina ba makhata ba update ngamina se lut taw khraba matung litan phautuna chattana ba khanghalakle thasi kungatareta national highway 202 da lut tawbagi thodok thokraba matung miyamna litan phawraga imphal ukhru lambi da chatokhasin tawdana ba tangkhul nagalong TNL gi working committee na khanghalakle working committee si ki serol amada national highway si da kuki singna aina ya da bathabak sing hanjan chathabana miyamna chatokhasin tawbada khudong sadaba mayokna hale private motorist passenger taxi sing bus sing amasung apikpa commercial truck sing na haujuki oiriba pheba masi yenglaga litan phawduna imphal ukhru lambi da chatpa lepiyo haire miyamda soingam thoktana ba masung matungda pamdaba thodok sing thoktana ba wafam ase committee na phongdorakpani haire pastor hom hat khebagi case ta NIA UNC ki president wang pahong sathakhre haire haukiba me tarawm doida kangpokpi district ki Scotland Kotjim area da ambush sathaduna pastor hom hat khebagi matangda thijinbagi thabak mari lenana senapati district ki superintendent of police के ऑफिस द नेशनल इन्वेस्टिगेशन एजेंसी NIA यूनाइटेड नागा काउंसिल UNC के प्रेसिडेंट NG लोरहो के स्टेटमेंट लौख्रे महाराष्ट्र UNC के प्रेसिडेंट NG लोरहो ना नागा तरुक हाथ के बथौदोकपु फास्ट ट्रैक इन्वेस्टिगेशन जथना प्रतिमान तौबगा लोनना कदगुमा गवर्नमेंट असुंबा वायर फंद्रबदे हेना कनबा डेमोक्रेटिक और खोंगचांग सिंग संगसिनगने हेना वार्निंग तौरी UNC के प्रेसिडेंट पु वांग पाउंग तौखिबादु NIA RC 09/2026 NIA MP की मखादा थिजिनबगी सरु अमा ओइनने केस असि कांगपोपि डिस्ट्रिक्ट न्यू कैथलमानबी पुलिस स्टेशन लौखटपा FIR नंबर 1705/2026 युमफम ओइरगा India government की directive मखादा NIA re-register तौखिबा केस किने agency से चथरिबा investigation की सरो अमा ओइना मरिलेनबल facts सिंग examine तौबगा लोनना witness की statement सिंग record तौरे investigation से की progress नत्रगा statement सिंग द करी यावबगे हाबदुदे NIA ना फोंदोखिदे deputy SP Manish Prabhu ने CIO Abhisit Bawar अमसुंग CT Anil Patil यावना NIA के official सिंगना सेनापति के SP के ऑफिस दा लागतुना एम्बुश केस से मरी लेना चथाबा इन्वेस्टिगेशन अदुगे स्टेटमेंट लौखिबने हाइदे टीम मदु कोहिमा दगे इम्फाल तमदा लाखपगी लंबिदा SP के ऑफिस दा लाखिबने NIA इम्फाल ब्रांच ऑफिस के SP तापोस बासुमत्री के ऑर्डर अमदा इन्वेस्टिगेशन से मनुंग द सेनापति दगे मी अहोंगे स्टेटमेंट लौबगी तंगाई फदबा लाखिबने पाउमिसिंग द वांगांग लदुना UNC के प्रेसिडेंट NG लोरहोना NIA द थिजिनबगी थबक चथबदा UNC ना मपुंग फाना कोऑपरेशन पीगने कुकी मिलिटेंट सिंगना हाथ खिबने हाइबा नागा मिसम तरुकी मिहाता फास्ट ट्रैक प्रोब तौगतबने नागा तरुक हाथ खिबदुगी दम गवर्नमेंट ने करिगुम मटिक चाबा थबा अमत लोखत्रे मणिपुर की नागा मियाम चरांग नदुना लेहले नागा तरुक हाथ खिब थामग मखाय फारबसु अचुम वेल ngaiduna leide मान मखता ना हाई करिगुम गवर्नमेंट ना मिहात असिगो मदिलेना अनौब डेवलपमेंट पुथोकपो ngamdrabade hojik sathariba economic blockade की खोंजंग असigi मथक्ता हेना अकनबा डेमोक्रेटिक ओइबा खोंजंग सिंग संगसिन कने मखता ना इरांग असि हेंगर लो हारबदी सेंट्रल अमदि स्टेट गवर्नमेंट की अमतंगाइबा दायित्व ओइगने ममांग UNC ना पॉइंट मरी की डिमांड अमा गवर्नमेंट पिसिन खरबसु मसक थोकपा थबा अमता पाइखतपा उद्रे हेना फोंदरखरे कुकी की लैब लाइन थिंगजिनदुना चथरिबा ब्लॉकेट लो की वांगमदने हाइना फोंदरखरे कांगपोपी उख्रुल अमसुंग कामजोंग डिस्ट्रिक्ट खुंदारिबा कुकी सिंगी पुक्साक थदतुना नागा ग्रुप सिंगना कौरिबा इकोनॉमिक ब्लॉकेट कॉन्स्टिट्यूशन की वांगमदने हाइना कुकी ह्यूमन राइट्स काउंसिल के HRC ना फोंदोरक्ले काउंसिल सिंगना थादोरफा चेरोल अमना हाई सही असिगी मे थादगी हौरगा नुमित हुमुद्रानि हेना चथरक्लिबा ब्लॉकेट असिना जाना थकनबदगी हौरगा हिदाक लांगथक अमसुंग संगदबा याद्रबा पोलमसिंग थिंगजिनदुना थमलिबा सिमा फमस्ता खुंदारिबा कुकी सिंगी अतमनना पुक्जाक थदतपने
masimak Indian Constitution ge Article 21 violate tauba amasung international humanitarian law gi matungina humanity gi mayar to chathaba crime amane maramasina India langa na thu matamda miyang sangduna highway sing da thamliba thingwa lokthoklaga tangai phadaba polam sing phangalu haina zerol aduna makhata ke Imphal ukhru lambi da kuki lamhenba amasung militant singna pochai lut tawbabo tangkhul nagalong na yaning da phongdorak nei UNC gi makhada naga misam taru hatpada chenaba sing phaduna serak pigadabane haituna naga singna matam kaktaba economic blockade ki khongjang sangsalakpagi mayokta nan ayokta gi hawrduna kuki lamhenba singna litan PS na konba sangkai kuki village amade Mahadev Singh yauna Imphal ukhru lambi gi mapham khrada su kadar singa khusamnaduna Satharapa counter blockade ki mengda gari da poropo pochai sing munduna laure haina tangkhul nagalong gi working committee na kanam ongda yaninda phongdorak lei counter economic blockade ki khongjang ase satharagane haina kuki CSO working committee okhulna lauthoki bane haide logi mateng lauragane haina Bipin Chandra na phongdorakre Manipur langang na hawdokhiba ima nongthang leima yai photeng bang scheme gi kana ba pigane haina beneficiary sing dagi miyoi kharana maram chadana Lawson Kiba Sanfam Singh Pung Nipunipan gi manong da handok trabade logi mateng lauragane haina moirang panchangdagi ke Bipin Chandra na phongdorakle wafam singarang moirang lamkhai da pangthokiba pongmi singa unabada phongdokladuna mahana makhata na haikibada kumja 2023 gi nupilal numita matamdugi CM na scheme si lauthokraba matung kumja 2024 da launch tawkibane matugi matung sahi sigi July kongani thoida anawba siam khiamchana sanction tawduna beneficiary singi account direct transfer tawragani hana lauthokpa lekhrabane adubu moirang AC gi beneficiary lisingani ga satruk henbagi di kanagomba MLA gi worker ni haijaba kharana beneficiary singdagi aranamo ongda senpham kia khairam khibagi khudam changda matik chana leire amoromda MLA gi office da laklaga Aadhaar submit tawduna MLA gi ayaba yawraga scheme se pigadabani haina worker sina sandoklambe wafam se kayam chumbaro habdo mari lenaba department singna su thidokpiyo senpham se MLA gi political gi khudong saba lawnaba honrabra haba chawu wahang oirakle haina su mahana makhata na phongdokhe Army Chief na Manipur ge security ki phibam review tawkhre haide Army ki Chief General Dira Set na ngarang Manipur gi hojik oiriba security ki phibam amasung Army formation amadi Assam Rifles na santi tangdolai taba ngak namba loinana status gi mapung oiba chawkha thorang gi phibam sing review tawkhre Spear Corps da officer loba khongsa da madala khiba General Set na Imphal ge Khomalampak main stadium da Spear Corps da officer loba khongsa da madala khiba General Set na Imphal ge Khomalampak main stadium da pangthokpa Jamaga kunthra manga suba Duran Cup ke Imphal Lake ke hawdokpa gi thoram da su sarogya ke Maki khongsa da Army Chief na Inspector General Assam Rifles South amasung Inspector General Assam Rifles East ki makhada leiba Senior Assam Rifles officer singa wadi sanaki amasung status deploy tawriba security formation gi operational preparedness review tawkhe Indian Army ki Additional Directorate General of Public Information na ex thagat post General Dira Set Chief of Army Staff ki Spear Corps ki khongsatta Manipur ki hojik oiriba security ki phibam review tawkhre COAS da Inspector General Assam Rifles South Inspector General Assam Rifles East amasung Red Seal Division na operational sem sariba sing paudam ki haide Army Sivasena Director General Assam Rifles amasung atai formation singna santi tangdolai tabale hanaba amasung lomdam masigi chawkha thorang gi damalo khaliba nation building gi thorang sing review tawki hana su post atu da palle ADGPI gi matungina Chief of Army Staff na troop singa wari sanaduna mekup na hom singna lainaba lamdam asda tung koiba santi amadi tangdolai tabale hanaba gi damak makhata na thabak tawduna security gi silencing mayokna na ba sem saduna lainaba wafam sing phongto ki haide Chin Revolutionary Force sing punsin nadrabadi Indo-Myanmar border area sing Myanmar lanmi gi makhoda targani haina laldu homana phongdo khrei
Chin Revolutionary Forcing amata oiminadrabadi Indo-Myanmar ngamkhegi area sing Myanmar gi military junta gi makhutta amohana taragani haina Mizoram gi Chief Minister Laldu Homana phongdokhre wafam asi Mizoram gi ethnic tribe tadet ki mahiroi singna sarugyaduna state asida thasigi kungamanga da pangthokiba joint nampol May 2026 sarugyaraduna mahana phongdokhibane Myanmar gi military junta na makhogi ngamkhai chin state ta sandorakliba sina ngamkhai paring da leiba mafam sing Mokoina control tauna bohanarapane Maramasina Chin Revolutionary Forcing na amata oiminaduna punna yekna bapu thengna hodaba yaroi haraduna Mizoram gi ngamkhai paring da military rule sandorako yabagi chingnaba leire haike Chin Revolutionary Forcing na amata oina mayak taragadi hairaba thodosi thokloi haraduna force khadi mapan gi miyosinga khusamnaraga makhoi masagi miyamdo onsenduna leire haina sumara sikhe Chin state ta micham amasung armed forces singe marakta nungsi sanana leminaduna langakon amagi makhada poraknaba constitution ama draft tawkhrabaso asaguma thong asi thingbagi tangai fadaba leire haike Chin Revolutionary Force na makhogi ethnic law sing ngang sakpada Myanmar gi lon bu common language oina sizinari hairaduna lol haibasi miyobagi idagi hena aruba amane lolna amaga phaunaduna naksina hanba amasong punsinabada mateng panggadoribani haike hojik lediba pheba masda military juntana falam amasong tonjang town sing amohana loksin khre hairaduna hariba mafam bane si mamangda Chin Revolutionary Force na control tawrambani haike Myanmar lanmina demand amasong kan petlet lanmi lising kya paisilakhre natana air strike nachingbasu satharaklibani haina phongdokhe numit mangani gi manungda assembly mifam kaudrabadi IDP single leifam onthoklagani haina imagi mairana phongdokhre Manipur da hojik laiba wathok sing asi khanana balanga numit mangani gi manungda Manipur Legislative Assembly gi nongjumi pham natraga special session ama kauna ba cabinet mi phamna warep lawgadabani haina imagi mairana langakta matam thakibaga loinana kariguma wafam asi thapakta onthoraktrabadi IDP single leifam onthoklagani haina laukthokre hiramasiga mari lenana ngarang press club ta pangthokiba pawgi mifamda imagi mairagi convener TA Sujatana wafam si phongdokladuna makhatana haikibada state assembly gi member ama oina MLA sing home minister amadi chief minister masagi mathong masak khangdre makoina lawgadaba thodang amadi power khangdabana Manipur ka khongsai re business haiba lairiksi paduna MLA ama oina masagi thodang khangnaba honabiu chief minister oidaba khemchana mamangda leramba lengak tu bu sekmai lanba ngamdre haina saikibane haujuk masana lengak pairaklaba matam sidana tumina laisilba karigino irangsi nomai kapte haiba khaktani phurumasel changnaba yadre Misam dilaradana police phawba posting pibada phuruk khaidoklaga piri tanjasida security na ngak selaga koicha chatpagi matam nate MLA minister ama oina lambida wakan mi phamba mathau tade makhoi de house da lamdam sigi wareb lawgadabane CM na ngang thokiba wa amata ngasi phawba thabak to onthokpa ngamdre MLA kharana masagi party holaga ngangduna mingsa tana bohonarba sikana roi maduna makhoi ki thamoi sumatpa ngamloi nasagi na thong masakang na thabak taw haike Sujatana makhatana irang horokpa matamda MLA singna Delhi da lot khiba uniform da leidiba singna mathau tawkhidabadagi khulngakpa thorakhiba sing asi FIR panduna phana batanari matamdu da khulngakpa isa singna yaifare haikiba mamawi sing asi di board ki matam yorokpada MLA singgi matung illi community hall saba drain semba lambi khara semlaga themda haraudeba mama singna khulngakpa macha sing awaphamda tahanbani haibada haimanba thokloi matamdudana macha sing bulan phamda thajalaga hojungna MLA gi sarau langda thuriba karigino hojuksu matam leide saisa gi AC gi MLA singda numit mangani gi manungda assembly session phamnaba taksilo haina phongdokhe thajaba pirakpadagi Bishnupur district ki IDP singna shutdown jaithokre haire Bishnupur ki IDP singna district asida shutdown laukthoklamaba du wari sanaraba matungda lagakna thajaba pirakpadagi matam khargi oina jaithokle haina phongdorakle IDP amana phongdorakibada Bishnupur district ki singkhong sing yada laiba miyamna haukiba chahi ahum henba sidagi hauna lanjanadana relic camp sing da laiba yauna wan hinglingai gi cherakta ikhang khanghaudana makhoida laibak na piramba ration money ka khibagi matangda nahan Bishnupur district ki IDP sing na makhoi gi demand PBU natrabade ngarangdagi Bishnupur district shutdown tawragani haikiba do Manipur lenga ki miuchinga wari sanabada thajaba ama pirakpadagi handokre loinana laklaba August ki ama phawpuda thabakto onthoraktaba tanabade mathangi numit August ani dagi makhatana kanba khongjang sangsilagani haire marangi pawmi kharga Bishnupur
district IDP singna unabada IDP sing aduna makhatana hai Bishnupur district ta lairiba IDP singna wana hingdaba yadaba phibam amada hingliba asida aikhoida piramba apipa senpham ration mani adu aikhoida khanghalamba tawduna khudakta kakhiba du yaningde makhatana pibiyu haiduna mari lenaba singda taksinduna lakhibane laklipa August ki anidagi makhatana akanba khongjang sangsalagani masida leba miyamnasu IDP singi khanbiduna mateng pangbiyu ngarang tawgane ha toromba sada adu khudaktage handokle haike junta langmina monlada bom thadakhre haire Myanmar junta langmina leba atuge ahanba Catholic cleric Charles Muangbo gi ponapom lamdam oriba Sagaing region gi monlada bom thadakhre bom thadaki baduda ahal oriba nupi ama sikhi amasung anina soki hana military gi air force ki source amana mandle free press ta phongdokhre monla village ase Sagaing region gi Yeyu Khinyu amasung Kanbalu township ki junction da leba model village amane monla hariba khongang asi sahi chamarom suraba porto ke shelter singna linkhat thiba Catholic amasung Buddhist village amane khongang asida kumja 1941 da Myanmar ge amatangarba Catholic cleric Muangbo pokhibane haire India ga lonaba Nepal gi district Dharma gi irang thokpadagi curfew thamjinkhre haire India ga lonaba Nepal gi Sonsari district ta kanglok gi irang thoktuna mi sibi yorokpadagi Nepal gi sarkar na matam kaktana curfew thamjinkhre haire Kosei province ki Sonsari district ta area kayada ayuk pung taret tagi numidang pung taret phobo curfew laikhre hana district administration office na phongdokhe irang laksinabagi damak chief district officer Ishwari Prasad Aryal na political parties singi mihusing amasung local leaders singi oiba mifam kaukhre hadi numidang waramde assistant chief district officer Posan Lamisane na makha taba notice thokri phobo matam kaktana curfew leiragani hana phongdokhe haukiba numajing numita Kaftan Gunja area da kalokki irang thorakpadagi authority na curfew thamjinkhibane hingsa gi thodo aduda mioy ama sikhi amasung security forces yauna mioy kiamarom soki haide dharmagamari lenaba harau kumai manungda hingsa gi thodo adu thokibane haide Bambula saphamda pokhaibada sikhiba mari sure haide asokpa wakarama laikanaba ngamdana sikhibaga loinana Tamil Nadu gi Sibkasi manakta Bambula sapam amada thokiba pokhaibagi thodo amada sikhiba mising mari sure hana police na phongdokre pokhaibagi thodo adu ngarayo pung nipan makharom tabada Sibkasi manakta leba Sangha Malapti da thokibane thodo adu da Bambula sapam adu da thabak tawba miyoi ahum sikhibaga loinana atopa amana sokibane haide